Hello everyone. Yamdamda leiriba iraisa kai kibiki mafamda kai kumna butsari amadi salam tawzari assalamu alaikum. Yamdamda leiriba iraisa singda kai gum wafam kara sengdokpa haigadra dagi aigi wakha thamoi gi oiba miyamda thamamba haigadra thamjari. Ngasi iramdamda all communities ki tola tarba mayamgi amadi wakat kholau ke tabi daba sing Riyazuddin Bogi mayum na ngang basi nungai tre amadi masida khoi gi ngang bi rakkanu haibasu masida sule bet to binan stop ta ingonda pretend to bogi mong to mayam lai ko se dum no ma chu man joy ganin sum khan bane do manipur da sum bangang ba ya dra ba male ara maga ta ngang ga di thaja ga do male manipur da ina ngang idra thokhi da bra taw da bra oi da bra adu tungda adugumadu thoktanabagi mayam da hanjalanjai ngangbani ado IDP singi matang da yoksalakanu haire eze manipur lairiba communities koding maksibo maitei oigera pangal oigera manipur awaba am tabada mateng pangnagada awaba do unagadaba natraba adu IDP gi matang do aigi ithau natte made koi thokpa tawgani IDP singsi siraga sininga sichani hingninga hingjari na ingonda kaidauba treatment tawba adu phare adu so maitai silinau singna dum honna biu kaisu kaide aidi relief camp da siriba masa matanda society tawra siriba suma mayam do ubada nungai dabagi aina sum kedau jabane adu ichilinau singda aina thamjaning badi ko thamjaning bo famde kari no haibada ngasi founder Riyazuddin Bogi mayum na yakai ron haibetare hawdokpa example halan finance hawdokpada Ponzi scheme mayam aduda mai wakat lawbang amam do mayam salai adu wasi mayam tholakre ko adu loin mang tholakre ngasa halan finance do ina jekhai ro badane thita nataba be kind of mayam laikre mayam da sukham khang da taw bada khoi aki khang tawraga ki halaga nam thabiraga thambiram mayam do sita natte khoi manipur da even misi mina mayam da su kaim lon mangamam da ba si na khun bagi phibam da koi pangan da su machum charaga leram ba mayam leram ni ko adu su nasi maro lon kre sita nata ba khoi maitai sili naw da su mayam ma yakai ro lai nu pi khi ba lai jai adu gi mayam sing du fatte manipur da lai ba pangal loisun maitai yosun christian loisun singan ba ya de Riyazuddin Bogi mayum nang stop taw ga da bani nang wa ngang ba yaroi harabne na sum bam ta hai ba yaroi haramne na asum bam pho hai ja roi ilai cha sing ran bangak ta ngang ge mong nu sibreng se maramde asumba haiba yade asumba tawba yade sineba ado asumba hairiba miyoi dubu kamunen sagaldi haibiganeba nakhoi gi namit tuda nakhoi gi post tuda nakhoi gi organization tuda ngasi fawda IDP singsi gi nakhoi gi do ngangambari aramba yai ngasi fawda IDP singsi manak chala interview tawraga si pi thok ta biaro IDP sing mayum hanjalam da biaro masage on place ta moi halan gadamni moi mayum da lehen gadamni no hoina post of kiba natraga thengna kiba social media da natraga na karamba MLA ga karamba governor ga mukna kiba yaw ge bana koina ai koina pura ure isidi si matang ki damta ga haige koi yamba tiger azizur ai naro na te I'm not terrorist ai naro na te ai kai gum fulai te but we can see ekoi di oi ko any manipur da iramdam gi damakta imaleba ki damakta thoba singna kathoiba amadi tawriba mang tharaga chelaga iramdam kaiba yaroi na ngasi da thengnariba iramdam gi athoba pumnamak maite wesuno pangalosun christian loisuno madu ekoi appreciate salute tawe magi phaba phataba magi personal da yamba tiger gi post aina thagali masi thagali se kari gi no aikanda mana tawjaki activities mayam do khoina thijalakbada research te mana sifogi thodang loki abasi phangbadu ne bain thagalai ji ai gi di maitei oi gera pangal oi gera christian oi gai loi thagali ekoi kerau gi sar MLA na leba court pe oi thagali kaino adugum yam imagine oi ba MLA amana ekoi gi singchau da lebak thingba yaw ba koraga sugumba mayam adagi adu tanata bada maitei de sirina phawu mayam thagali ai adagi ekoi gi pangal dagi su thagali ada CSO pumna makso ai thagali any mitai yosuno pangal yosuno afaba to CSO sing ai maming pallaga adum thagali appreciate tawri ado tiger gi aina thagat pa matam si dai khoi gi adu pesa cha bani adu gi case pai bani asi to bani hai si
ꯐꯔꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯀ ꯀꯣꯟꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯗꯨꯁꯨ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯉꯝꯕ ꯔꯤꯌꯥꯖꯨꯗꯤꯟꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯋꯥꯏꯈꯨ ꯀꯜꯆꯔ ꯇꯧꯕꯤꯒꯅꯣ ꯃꯤꯅ ꯇꯧꯕꯤꯃꯟ ꯂꯩꯕꯥꯛꯁꯤ ꯉꯥꯛꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯤꯒꯨꯝꯕꯗ ꯊꯣꯛꯄꯤꯅꯉꯥꯏ ꯂꯩꯔꯣꯏ ꯇꯥꯏꯒꯔꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯐꯦꯚꯔ ꯅꯠꯇꯦ ꯃꯥ ꯀꯅꯥꯅꯣ ꯑꯗꯨꯒꯤ ꯂꯩꯇꯦ ꯀꯩꯁꯨ ꯑꯩꯅ ꯃꯥꯒꯤ ꯁꯨꯝ ꯎꯕꯗ ꯊꯃꯣꯏꯗ ꯄꯥꯝꯕꯗꯣ ꯑꯩ ꯊꯥꯒꯠꯆꯔꯛꯄꯅꯦ ꯇꯥꯏꯒꯔ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯒꯁꯨ ꯅꯣꯏꯗ ꯂꯩꯔꯤꯃꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯣꯏꯕ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯃꯦꯁꯦꯟꯖꯔꯗ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩ ꯐꯅ ꯌꯥꯝꯃꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤ ꯑꯗꯣ ꯑꯃꯐꯥꯎ ꯄꯤꯕ ꯉꯝꯗꯦꯕ ꯑꯗꯨꯗꯤ ꯃꯤ ꯕꯗꯅꯥꯝ ꯇꯧꯒꯅꯣꯕ ꯉꯁꯤ ꯐꯥꯎꯗ ꯃꯥꯂꯦꯝꯁꯤꯗꯁꯨ ꯑꯩ ꯍꯥꯏꯒꯦ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯒꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯣꯛꯂꯛꯈꯤꯕꯁꯤꯡꯁꯤ ꯂꯥꯏꯔꯕ ꯉꯥꯛꯇꯅꯦ ꯁꯤꯁꯨ ꯑꯆꯨꯝꯕ ꯍꯥꯏꯌꯦꯅ ꯍꯣꯔꯦꯟ ꯁꯥꯎꯔꯛꯑꯣꯕ ꯅꯈꯣꯏ ꯂꯥꯏꯔꯕ ꯉꯥꯛꯇꯅꯦꯕ ꯀꯔꯝꯕ ꯇꯥꯏꯒꯔ ꯀꯌꯥꯝ ꯄꯩꯁా ꯄꯥꯏꯒꯦ ꯅꯠꯇ꯭ꯔꯒ ꯍꯣꯡꯕ ꯆꯥꯎꯕ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯒꯦꯕ ꯂꯥꯏꯔꯕ ꯆꯔꯥ ꯇꯥꯟꯕ ꯉꯥꯛꯇꯅꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯔꯒꯦꯅ ꯃꯥꯡ ꯊꯥꯔꯒ ꯊꯋꯥꯏ ꯀꯠꯂꯤꯕ ꯑꯃꯁꯨꯡ ꯊꯥꯔꯒ ꯆꯦꯜꯂꯤꯁꯤ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯆꯦꯜꯂꯤꯁꯤ ꯏꯔꯝꯗꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯅꯒ ꯄꯨꯊꯣꯔꯛꯏꯕ ꯏꯁꯩꯁꯤꯡꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯏꯁꯩꯗꯨꯕꯨ ꯑꯩꯈꯣꯏ ꯀꯅꯥ ꯄꯨꯊꯣꯛ ꯉꯝꯒꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯨꯝ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯁꯣꯔꯤ ꯁꯤꯁꯨ ꯂꯥꯏꯔꯕꯅꯦ ꯑꯩꯈꯣꯏꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃꯗꯩ ꯅꯠꯇ꯭ꯔꯒ ꯃꯆꯨꯝ ꯆꯥꯕ ꯀꯅꯥꯅ ꯑꯗꯨꯒꯨꯝꯕꯗꯣ ꯊꯃꯣꯏꯗ ꯐꯥꯎꯗ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯏꯁꯩ ꯃꯥꯅ ꯁꯛꯄ ꯉꯝꯗꯧꯔꯤꯅꯣꯗꯣ ꯑꯗꯨꯇ ꯅꯠꯇꯕ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅ ꯊꯃꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯁꯤꯒꯨꯝꯕꯁꯤ ꯃꯉꯣꯟꯗ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯊꯣꯛꯂꯛꯄꯅꯦ ꯁꯤ ꯃꯥꯒꯤ ꯄꯥꯔꯁꯣꯅꯦꯜꯗ ꯐꯔꯝꯕ ꯌꯥꯏ ꯐꯔꯝꯗꯕ ꯌꯥꯏ ꯃꯗꯨꯒꯤ ꯃꯥꯒꯤ ꯄꯥꯔꯁꯣꯅꯦꯜꯅꯤ ꯃꯗꯨ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯤꯒꯤ ꯄꯥꯔꯁꯣꯅꯦꯜꯗ ꯑꯩ ꯊꯤꯟꯖꯜꯂꯣꯏ ꯑꯄꯨꯟꯕꯒꯤ ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯣꯛꯂꯛꯄꯗꯨꯅꯤ ꯃꯥꯅ ꯏꯁꯩ ꯑꯣꯏꯅ ꯐꯥꯎꯕ ꯐꯣꯡꯉꯛꯄ ꯉꯝꯃꯤꯁꯤ ꯏꯁꯩ ꯑꯃꯒ ꯁꯥꯒꯠꯄꯁꯦ ꯍꯦꯛꯇ ꯐꯥꯒꯤꯗ ꯁꯥꯒꯠꯄ ꯉꯝꯕ꯭ꯔꯣ ꯅꯈꯣꯏ ꯑꯝꯇ ꯌꯦꯡꯉꯨꯗꯅ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯄꯤꯔꯤꯕ ꯏꯁꯩꯗꯣ ꯑꯝꯇꯪ ꯇꯥꯕꯤꯌꯨ ꯑꯩꯒꯤꯗ ꯊꯥꯒꯠꯄꯅꯦ ꯀꯌꯥꯝ ꯊꯃꯣꯏꯗꯣ ꯀꯥꯏꯗ꯭ꯔꯦ ꯌꯦꯡꯉꯣꯗꯣ ꯇꯧꯒꯅꯣ ꯉꯥꯡꯒꯅꯣ ꯑꯁꯨꯝꯕ ꯈꯔꯁꯨ ꯇꯧꯕꯤꯌꯣ ꯕꯠ ꯇꯧꯕꯇꯕꯨ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝꯗꯤ ꯑꯁꯨꯝꯕ ꯉꯥꯡꯕꯗ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯌꯦꯠꯅꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯀꯟꯕ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯎꯔꯛꯏ ꯇꯥꯕ ꯉꯝꯗꯕꯀꯣ ꯑꯗꯨꯅ ꯑꯁꯨꯝꯕ ꯉꯥꯡꯕꯁꯤ ꯉꯥꯡꯖꯔꯔꯣꯏ ꯑꯔꯥꯟꯕ ꯉꯥꯛꯇ ꯉꯥꯡꯉꯛꯑꯒꯦ ꯅꯈꯣꯏ ꯑꯃꯨꯛ ꯇꯥꯔꯣ ꯌꯦꯡꯁꯤ ꯌꯥꯔꯦꯕ ꯐꯔꯦꯕ ꯑꯔꯥꯟꯕ ꯉꯥꯡꯉꯒꯗꯤ ꯅꯣꯏ ꯇꯥꯗꯧꯔꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯒꯤ ꯑꯆꯨꯝꯕꯁꯤꯡꯁꯤ ꯃꯇꯝ ꯈꯔ ꯉꯥꯡꯖꯔꯔꯣꯏꯒꯦ ꯍꯦꯛ ꯃꯌꯥꯝꯁꯤꯅ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡꯗ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯆꯨꯝꯕꯁꯤ ꯉꯥꯡꯖꯔꯔꯣꯏꯒꯦ ꯑꯗꯨꯅ ꯑꯔꯥꯟꯕꯁꯤꯡ ꯉꯥꯡꯕꯗ ꯋꯥꯔꯧꯕꯤꯔꯅꯨ ꯑꯔꯥꯟꯕꯁꯤꯡ ꯑꯌꯥꯝꯕ ꯉꯥꯡꯉꯒꯦ ꯑꯗꯨꯒ ꯑꯗꯨꯗ ꯑꯃꯨꯛ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯕ ꯑꯃ ꯌꯦꯡꯉꯒꯦ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟ ꯄꯤꯕꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯅꯤ ꯃꯇꯝ ꯈꯔ ꯅꯣꯏꯁꯨ ꯈꯪꯕꯤꯌꯨ ꯑꯩ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯅ ꯅꯨꯡꯁꯤꯕ ꯄꯥꯝꯃꯤ ꯑꯣꯜ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯋꯥꯐꯝ ꯊꯝꯕ ꯄꯥꯝꯃꯤ ꯑꯗꯣ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯐꯤꯂꯤꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯔꯤꯂꯤꯖꯟꯒꯤ ꯐꯤꯂꯤꯡꯗ ꯉꯁꯤꯗꯤ ꯑꯆꯨꯝꯕ ꯈꯔ ꯉꯥꯡꯉꯝꯒꯦꯀꯣ ꯁꯤꯒꯤ ꯐꯤꯂꯤꯡꯗ ꯑꯩꯈꯣꯏꯒꯤ ꯉꯂꯛ ꯂꯩꯇꯦ ꯇꯥꯎꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯈꯥꯏꯃꯨ ꯅꯩꯃꯨ ꯇꯥꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩ ꯈꯛꯅ ꯉꯝꯃꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛ 70% ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯔꯤꯌꯦꯛ ꯇꯧꯔꯛꯑꯒ ꯑꯩꯈꯣই ꯃꯌꯥꯝ ꯃꯥꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯣꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯔꯛꯑꯦ ꯑꯁꯤ ꯊꯥꯒꯠꯂꯛꯑꯦꯅ ꯅꯣꯏꯅ ꯑꯗꯨꯝ ꯃꯣꯗ ꯂꯩꯆꯤꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯦꯡꯉꯤ ꯔꯤꯁꯔꯁ ꯇꯧꯔꯤꯕꯅꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯈꯤ ꯇꯥꯏꯒꯔ ꯀꯅꯥꯅꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯃꯤꯟꯁꯇꯤ ꯃꯥꯅ ꯂꯧꯈ꯭ꯔꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯗꯨꯅꯤ ꯃꯥꯒꯤ ꯏꯟꯇꯔꯅꯦꯜ ꯑꯦꯛꯁꯇꯔꯅꯦꯜ ꯃꯗꯨ ꯌꯥꯝꯅ ꯑꯩꯅ ꯀꯩꯗꯧꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯏꯃꯦꯖꯁꯤꯡ ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯣꯏꯟ ꯇꯧꯔꯛꯏꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯉꯥꯎꯕ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯈꯨꯠ ꯊꯥꯡꯒꯠꯂ ꯆꯦꯟꯕ ꯉꯝꯕ ꯃꯤꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯍꯧꯖꯤꯛ ꯈꯥꯡ ꯈꯣꯡ ꯆꯥꯏꯔ ꯂꯩꯔꯤꯕꯅꯤꯅ ꯌꯥꯝ ꯂꯨꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔ ꯈꯟꯊꯔ ꯉꯥꯡꯕꯤꯌꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯁꯦ ꯍꯜꯂꯛꯇꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯁꯨ ꯑꯩꯈꯣꯏꯁꯨꯅꯤ ꯉꯥꯡꯉꯤꯁꯤ ꯅꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕ ꯁꯥꯔꯤꯑꯕ ꯆꯤꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛꯏꯁꯤ ꯍꯜꯂꯒ ꯑꯍꯨꯝꯂꯛ ꯇꯥꯔꯤꯅꯤ ꯍꯜꯂꯒ ꯑꯍꯨꯝꯂꯛ ꯁꯤꯁꯦ ꯉꯥꯡꯊꯣꯛꯏꯁꯦ ꯍꯜꯂꯒ ꯑꯍꯨꯝꯂꯛ ꯇꯥꯔꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯑꯃꯨꯛ ꯊꯥꯗꯣꯔꯛꯏꯁꯤ ꯌꯥꯗ꯭ꯔꯦ ꯀꯛꯊꯠꯂꯤꯕꯅꯤ ꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯂꯥꯏꯐꯀ ꯊꯥꯕꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯥꯔꯤꯅꯤ ꯐꯔꯦ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯗ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ